1. Detox Timor IQ wangba mina makoi matam ayambado wayam nangangande makoi kai thiganbagi sunate makoi di karigumba mayam punna karigumba ama khana nainabada miyamgi mod adu yamna munna taduna yam kupna deep thinking tawduna masagi mod phongdoe makoina karigumba ama paraba natraga tawrabasu makoi yam manung thipna paba pamba kangbuni aduga thabak ama tawrabasu si tawragana si kona tholappa yai haiba tunggi business sangno uba ngamme. Number 2. They love solving problem nobody asks them to solve. Number 1. Detox Timor IQ wangba mina makoi matam ayambado wayam nangangande makoi kai thiganbagi sunate makoi di karigumba mayam punna karigumba ama khana nainabada miyamgi mod adu yamna munna taduna yam kupna deep thinking tawduna masagi mod phongdoe makoina karigumba ama paraba natraga tawrabasu makoi yam manung thipna paba pamba kangbuni aduga thabak ama tawrabasu si tawragana si kona tholappa yai haiba tunggi business sangno uba ngamme. Number 2. They love solving problem nobody asks them to solve.